खरमजरे ISTV पाउमियंग ताबिर सिंह तराम नोक्चरे हुजिमरोय बापाउ रोबिन हुड मिसिगी मतंगदा सेमखिबा जेएससी जनरल स्ट्राइक ना महौसागी पुंसीदा अकाइबा पिख्रे हौजिमा पुंगै बापाउ रोबिन हुड मिसिगी मायोक्ता सेमखिबा जेएससी मरा लेबा पुलिस पर्सनल सस्पेंड तौ हाइबा दाबीदा ngasi ayuktagi kaukiba pung 39 gi general strike na Manipur gi mahusagi punsida akaiba pire Imphal gi khwairaman kaithel kabagi sang hanthare dukan sing thonglonare mi puba gari sing chenakhide general strike manungda pamdaba thodok thoktanaba Manipur police na akanba section thorang lokhali Manipur Fair Service na su fair tender sing Imphal gi maru oiba mafam singda saithoktuna leide hojik fawbagi oina general strike asida pamdaba thodok thokpagi pau leitre General Strike asi Bisnupur district ta saung na mami tare district asi gi maru oiba kaithel sing kana khide dukan sing thonglo na khi district police na pamdaba thodok thoktana ba senari Manipur Sarkar na Robin Hood misiga mari lainana judicial inquiry tawgadori ba si matam lena ba sinbani tha asigi kuntra fawada khongjang asida police na phakiba mahairoi taret thadoktrabadi JCILPS student wing na akanba khongjang sangsilagani hairi Joint Committee on Inner Line Permit System gi media coordinator Bizando Yurembamna Thadorak Pacherolda Fongdokibada Lamjing Maira Mingthol Pangkraba Sapam Robin Hood Mihata Judicial Inquiry Togani Hairiba se Sarkar gi matam lenaba thawongni hena pamdaba thodok thokhanaba invite tawbani haire Phajin kiba mahiroi taret July 3 fawbada thadoktrabadi hena kanba khongjang sangsinanaba sem sare haire JCILPS na yalhomi kanana ba sangsilakliba khongjang sawgaladuna phayeng apun balup na ngarang numidang mairagi khongcha chatkre sarkar gi thausil matam lena ba honabani yalhomi kanana ba bill athuba matamda loshinduna pass tawnana ba takshile Tera Khongsang bi Maitei Pangal amade lamdam adugi mera pabi imai bill singna ngarang Tera Khongsang bi community hall da wakan from chatake mairei hatpa police jairak piu yalongmi kallu haiba kholau kaya sulauke Manipur University gi library ama mahakabi angang halgi imung manung amade tungi yaifana ba semba kanglup samuro ohumna sinduna mahakabi angang halgi sama kulumder suba mapo kumon thoram University library mamangda leiba mahaki mitamda haikal leka tamduna hodokre Mahakabi gi pongnafam samurok dasu kora tutorial samurok kaithel amadi tungi yaifana ba semba kanglupna mahakabi gi mapok kumon thoram pangtokhe India ki President Oiramba Dr. APJ Abdul Kalam na laikhidabada leibaga sina awaba phongdokre ngasi luchingba sina laikhidabada National Holiday lauthopaga loinana nimit tare ni subna awaba phongdokadori Dr. Kalam ngarang numidang wairam pung 3:40 taba matamda Indian Institute of Management Shillongda mairoi singda interaction program ama pangthoklingai da wantharakibani kudakta mahakpu Bethany Hospital da pukhatke mafamduda doctor na laitre haina lauthokhe Kalam na laikhidabada President Pranab Mukherjee Prime Minister Narendra Modi Union Minister amasung tongan balusingba singna awaba phongdokre maki thawai yaudraba haksang Indian Air Force ki helicopter amana Shillongdagi ngasi Guwahati da puraba matung Air Force ki akhanaba flight amana Delhi da pukre Insoli Singamaga Samapal Kuntramathoi October 15 da Rameshwaram da pokhiba Abdul Pakir Jainul Abdil Abdul Kalam India gi space scientist singi manungda mangjil thakiba misakni India gi missile technology sakhatna ba khonabada mapunsi kathokhiba miyoini mangna leibaga sigi damak kathokhiba kayabu singthaduna Bharat Ratna piduna ikai khumnakhi General Strike asi Imphal East ki mafam kaya da su sathari Khurai lamlongda achat awok sing thingki Telepati area da su lambi da uwa phajinduna achat awok sing thingle Apunba Manipur matam isai Kanglup Amik Bisnupur Center na District Hospital manakta ngarang wakani from chatake ILP sana halu Robin Hood hatpa police jairak piu haina takshile Lions Club Ningthaukhong na sinduna Board of Director Installation Thoram Model English School Ningthaukhong na pangthokre Thoram asida Installation Officer S Manikumar na Lions Club Ningthaukhong gi President Secretary amasung Treasurer oina A Dorendro M Ragumani amadi RK Nodia Zanbu mathang sitna hapkre
Manipuri Protection and Development Committee, Manipuri Muslim Development Association amasung New Friends Colony Welfare Association na Manipuri gi maidingu nongpok lairi khomba sanglenda wakan fam chatake laikhidraba Robin Hood ki mafamda ikai khumnaba utpaga loinana miyam gi khongjang mai paknana ba isoda thongni ke miyam gi khongjang asida hena yaksinduna yalawmi kanana bagi firep chapsana lahorasi haide JSG pung kuntra Nepal gi general strike sawgaladuna lamlongai apunba maira paibina Imphal Dimapur lambi National Highway gi Manipuri mapada lambi thingbagi khonggang changsin ke anaba puba haina thaba gari amadi ambulance phawba check tawraba matungda chalan ke Kaibi awang laikai dasu miyoy kaya thoraktuna lambi thingbagi khonggang changsin ke lambi da tayar mai thaduna uwa kaya phajinduna lambi thatke Kabai soidasu miyoy kaya thoraktuna Imphal ukrul lambi thatke Kurai sajo lekai dasu miyamna lambi thingbagi khongjang changsin ke Inner line permit system chana hanana bagi miyamgi khongjang da laikhidraba sapam Robin Hood ke imung manungda miyamna makha tana mateng pangnare Kongba laishram lekai youth club amasung laishram lekai nupi marupna selgi mateng pangkhre Social Development Organization Club Young Sports Union amasung maira paibi singnasu Robin Hood ki imung manungda mateng pangbaga loinana miyamgi ihoda soktuna laikanariba singda selgi mateng pangkhre ILP sana hanana ba sangchiliba miyamgi khongjangda BJP Manipur Pradesh na marai ani longduna center dagi ayet palaklabadi maduda thorakpa afafatagi daita pumba BJP Manipur Pradesh na pugadabani haina Janata Dol United Manipur State na phongdukre Babu Paradalai ba party asigi office ta pangthoki ba paugi mifam amada state unit ke secretary Len Gangte na phongdokibada drafting committee na numit humni marini da draft bill putokani haikibadu karamba phibam da leire constitution na yade haiduna laithokadawribra hangke state unit ki president M Tombina India ki constitution asi kayarak hanna sandokulaikre ILP ga manaba bill sana hanbada constitution na yade haiduna laithokpagi mahutta darkar gi matung ina constitution sandokpa yai Masida BJP Manipur Pradesh na marai ani longduna namthak taruklabadi madugi daita BJP Manipur Pradesh na pugadabani haike ordinance na taba yelong mi kanba yaba aduga akoi gi leiriba JCLPS ki demand aduga prajana pamiba aduga JCLPS na pamiba punamak do sab saba ordinance na taba aduga bill nama JDU di demand tawani Angang sing diarrhea laina dagi ngakthokna ba intensive diarrhea control for night rims Jubilee Hall da health minister Funja Thangton singna hudokre National Health Mission Manipur State na sinduna pangthokiba thoramasida health director Dr Akram Ibomsa Ayush ki director Dr K Lokendro family welfare ki joint director Dr Asok rims ki medical superintendent in charge Dr K Lekhasan Rasu Sarukya ke India ki president oiramba Dr APJ Abdul Kalam na laikhidabada thoram asina awaba phongdoke Ayush ki director Dr K Lokendro na health director na paikhaliba program sing mai pakanana ba khonabada media ki achoba thodang lai phongdoke health director Dr O Ibomsa na India government ki health ministry ki report ta Manipur da handak diarrhea na chahi manga fawbada lairiba angang chaniyangkai si haina palli adubu India government na angang chaniyangkai si re hairiba si state health department ki maikai dagi kanna honaduna amata sendana ba chapsaba thabak lokhatkani Asamadi health workers sing thadoktuna Manipur gi yumthong khudingmakta diarrhea na naba angang laibra yengsinhangani haike government na paisa thadariba khoi honorable minister na khoi bu thaudang pibiraba ma'am say to stop this 250 deaths see zero value sine masi wen ga ta ga de khoi da layan da la ba khatta khoi yeng da ta layan ba la ko ngam je da mayam sumai da diarrhea taw le ngani that is why we have to reach each and every child to their doorstep yum da chalaga asasing sida khone electoral powder zinc pirga naram ba targa na zinc hapsalaga electoral powder pitani naram da bangang or basu chai mangai makhadi electoral powder ma prophylactic oina adum piramani no child should die in Manipur because of diarrhea this year Health Minister Funja Thangton Singna Department na paikhaliba thabak sing mai pakna ba hona bada employee amadi miyamgi sapmana ba thodang dai dandam si tinjang kaijang da ba ohenna na ba medical
profession da lairiba singi kathok pagal loinana thabak tawbagi hainabi thamse department na diarrhea ngakthokna na ba lokhalakliba thabak ta miyam na mapung phana mateng pirabadi sauna mai pakani phongdoke launching period ehoi August pawba tawbasida ramana pesating masuting na sarkana sigi program se mapung phana bajane ehoi Manipur ki the whole state covering hill and valley asigi alang singsi amata su ehoi na sohon bajane ORS period ga karu banaba kandadi nadanaba naba kandadi jing tablet phau piraga alang se amata su hoi nabada mangdana haibetare sokdana haibetare masigi program se launching tawbani Robin Hood misigi matangda sem kibaje sina sangsilliba pung kunthra nipal ge general strike asibu saugaladuna kaisam thong khul amadi yes school gi ima ibel sing thoraktuna yes school police lenda mi satok chashin tawbada apan mapikre haudik maroi ba pa amuk Robin Hood misigi matangda sem kibaje sigi general strike na mahusagi punsida akai ba pikre ISTV paumiyeng tabir basingbu amukahana khurumjare